Nupa kharadi Punshida maithiduna tlei aduga kharana mahaki punsi adugi marek mahau thokna yamna thina nungaina lei munna tasilu Punshida maithirba makoising adugi mafam leite amukka su haige Punshida maithirba makoising adugi mafam leite aikoigi hakchangda angangwa machugi ikhengsu chap manana chenminari aduga nongmoda punga marisu chap manana phangminari aduga karigino asuk yamna khenariba asi Massi paukumdi aikoigi nungtigi Heinabi asina oihenba ngaktani numit khudingi nangna tawriba thabak macha mayamsing aduna nang asi karamba mino haiba takadawribani laibak thibdi aikoi ayamana nungtigi arepa Heinabi natraga routines kayana program tawsinduna laikre aikoina kokta karisu khantadana hairiba Heinabi mayam aduda chang naina chathaduna lairi masina maram oiraga aikoigi chaukat kadaba lauksin kaya namsinduna thambire amadi aikoina oiningba nupa ama haibadu oibagi asa manghale nasa nathanta munna amuktang khanjau haujiki chaukale hairiba matam asida nangna nungtigi tawduna leiriba thabak adu leptana tawri amadi anouba thabak paikhatbagi matamsu nasana pijati asum tawduna nongmadi soiduna aningba adu fangdana tumit kangumna loikikani karigumba nahakna video asiba yengba thoklabadi masimadi yamna chumle madudi nang average mi amadi natte aduga nahakna Punshida hena fagalakwa pamli haiba asi soidre Delhi dose manipur na mayambu taramna okchari ngasi mayamgidamakta puduna lakchari anongba video ama nupa ama oina Punshida mai pakwa ma ohenba ngamba nungtigi Heinabi manga mayamna video asibu loyo fawutang yengbiduna karino haiba adu khangdokpiyo ahanba Heinabi asidi nahakna anganba ayuki matam adu nintijana sijinau nungtigi ayuk khudingi nangonda choice anikak leikani mangduna leiba natraga nangna haugatuna manglan adubu fangnanaba tanaba mi ayamana manganda tawduna leithokpa pami aduga hek haugatpaga makuta mobile paiduna atopa misingna kari tawri haiba hana yengba hawi nangna khangjilu Massi maithirba nupa amagi launchatni Nahakna ayuki ahanba pung ani adu nasagi kanaba amadi life ta improvement lakpiyaba maikeda sijinau aikoina hakchang sajel lairik paba natraga side ta income lakpiyaba activities kaya tawbuna nahakna hek pamba nupa adu oirakpada yamna chawna mateng oigani ayuki matam asi aikoina isagi oiba amadi panthong amagidamak thabak tawbada yamna khudong chaba matamni nahakna karigumba ayukta nahakki khwaidagi luba amadi challenging oiba thabak adu loisinba tarbadi soidana nahakna lemhauriba matam adudi yamna nungaigani amadi aingma nungsitna saraba matamda liri sitpagum nasada fawrakani tasilu amadi khangjilu nangna ayukki tanglaba matam asida nahakna hingsaba amagi saktam lauduna namangda leiramba khudimak yeikhaiduna nahakki panthong yawnaba hotnau Anisuba Heinabi asidi nasana nasagi matam tamjau nangna nasagi matam tamdana miyoi khudingi matam piba tarabadi nahak asi mathau masak khangdaba misak ama haibadu oigani samna hairabada yamna faba saba joker tarun tokani nahakpu mamal pidaba miyoi singi damakta matam mangan batu miyoi khudingna makoigi darkar leba khuding nangbu sizinarabadi kaidonungda nahak mamal leba misak ama haibadu oiba ngamloi amuk su haigi tasillo miyoi khudingna makoigi darkar leba khuding nangbu sizinarabadi kaidonungda nahak asi mamal leba misak ama haibadu oiba sunglong ngamloi nangna nasagi matam kaithoktuna nangi panthong yawnunaba hotnaba mikup aduda asingma miyoi kaya amana soidana nahakpu ikai khumnarakani khangjilu matam sangna chuba nongda nangna soidana numitki maisabu ningsiklakkani adubu nong khiktraba saraba numit kayada soidana nangna numitki value kauthokkhikani karigumbada nangna matam chupada numit thoktuna leiba mafamda leiba tarba soidana numitki value khangoi aduna haujik nangna singdaba misingi mind games ta thajarunu matam bumbada makoigi damakta laite amadi nang nasagi matambu yamna section season haina makoida khangalu masina nahaki panthong adu yobda yamna chawna mateng oigani ahum suba Heinabi asidi pukning lepa ngamba tamo pukning leptaba mina kaidonungda achawa warep amata lawang ngamloi adubu pukning lepa nupa adunati decision lauduna
ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗ ꯌꯥꯝꯅ ꯂꯥꯏꯅ ꯉꯝꯒꯅꯤ ꯄꯨꯛꯅꯤꯡ ꯂꯦꯞꯄ ꯉꯝꯕ ꯅꯨꯄꯥ ꯑꯗꯨꯅ matam pumbada matamgi value su khangani matam chana puning changna thabak tawbana aranba yaurpa matamdasu chumthokpagi tancha phangani pukning lepa ngamba haiba asi aronba sakti amagumbani hainabule information is power haiduna adubu masi masu khangjilu nangna information na henmanlabasu nangonda soglakani karigumba nangna matam yamna lawduna information khak khomjinduna khanduna amadi planning tawduna leiringaida punsida achowa decision amata lawwa ngamlak loi khangjilu punsida mai pakke hairagadi nahaki pukning adu arepa ama thamba yamna mathau tai mari suba hainabi asidi matang chana kathokpa ngamgadabani matam leiba kiwikta kathokpa yaudana thabak amata mai pakpa ngamloi masida nasana pam natraga pamdaba oibasu yai karigumba nahakna kathokpa ama yauna thabak tawdraba soidre nahaki manglan adu manglan oina leikidaba nupa thokpa amati lausing leiba nupa singna matang matam chana sacrifice tawi nangna nasagi panthung adubu yaudri fawa punsigi apamba karati kathokpa mathau tai ngasigi kathokpa asina tungda lakadoriba punsigi khongchat kayada nangonda nungaiba kaya pigadoribani nupa ama oina punsida ijat leina amati respect leina leinanabagi damaktadi kathokpa haibasi yamna tangai fadaba hainabi amani manga suba hainabi asidi discipline leiba ama oigadabani mamangda panjagriba nupa amabu mai pakpa ohenbada darkar oiba hainabi sing asi arembada loina tagani karigumba nangna discipline leitraba hiram kudingda discipline yaudaba yade tasengna aina ngasi mayamgidamakta YouTube video thagaliba asisu hekta yai haiduna thaganingma matamda thaglabadi kanana video asibu yengbigani discipline naina chang naina thagatpa ama mathau tagani mai pakpa YouTube channel ama oinenabgidamakta adubu aikhoina khangna discipline asibu ngakna chatpa ngamde masi somsu yaninglamgani khali tasengna theory oina khangbaga practical oina yamna khenarakani adubu yamna nungairiba paw amana discipline asi aikhoina isada lehenge haiba asisu yamna laikraba thabak amani masida mamangda panjakriba kathokba haiba hainabi adu soidina changlakani self discipline haiba asina nahakna matam leiba kibikta nahaki panthung aduda focus tawba ngamale self discipline asina nasana nasabu control tawba amati situation ama lakpa matamda nangna yamna line handle tawba ngamankani masi haksang da yawba muscle gumane nangna train hena tawriba makai kanba helakani nahakna discipline yawdana punsigi khwaidagi chawba panthung adubu lamba kidonungda fangloi discipline yawdaba mi adudi miyamgi sarak tokpham soidina oigani maram aduna nungtigi aikhoina discipline naina chatpa amadi manungi asonba adubu namkhaiduna yamna thapna tanthokpa mathau tagani